US na coronavirus ki case Khwaidagi yamba Leibak Oire. John Hopkins University ki data gi matung inna nong makakta da miyoi lising taraga taruk COVID-19 infection tawbagi report tawduna Amerika da anaba masing lising marifu manga ka chatruk henduna atop Leibak singdagi hujik US na coronavirus ki case Khwaidagi yamna leiba Leibak Oire. Novel coronavirus na malengi oina punna miyoi lising kun mari ga yangkai taret sihan kre. Masida Italy na miyoi lising nipan ga tsani ga tara mga siduna makokta layri aduga Spain na lising mari ga chahum ga humpu mga amasung China na miyoi lising ohum ga chama ga humpu mapan siduna matang inari haiduna University adugi data ng pali. Amerika na COVID-19 gi infection case lising marifu mga ka chatruk yangkai humdoy oiduna makokta cheli aduga China na lising marifu matoy ga chatret marifu nitoy amasung Italy na lising marifu ga sawnga ga marifu mapan oiduna inari haina data aduna utli. Malengi oina infection confirmed casing amasung asiba masing record toriba website Waldometer gi matungina US ta sagol se numit ki numitang fawboda miyoi lising marifu mga ga marifu nipan coronavirus na infect tawkre. Masigi manungda miyoi lising tara tarukat chanipan humudra taret nong makakta da hapsilakibani. Sayol amagi mamangda confirmed case listing nipan oirambani. Masi sayol amagi manungda kudong tiningay oina saruk tara hingatkibani. Laikchat asina US ta sagol sen numita yamdrabada miyoi chani ga humpum doi siduna nong makakda khwaidagi yamna mi siba oiri. Object fawbada coronavirus na maram oiduna yamdrabada American listing amaga chani ga mawdra sihan kre haina website aduna report tawri. Sathiba pibamda miyoi listing ani hena coronavirus ki casing report tawrakre. Lakadaba numit kharani asida coronavirus na maram oiduna confirm oiba casing loinana siba masing hingalaba yana leidi. Haukiba December da laikchat asina sandorokiba China da sathiraba coronavirus na maram oiduna miyoi lising ahum ga chani ga marifu taret sikre aduga Italy da na sikiba masing lising nipan ga chani ga tara mga gi record tawkre. US President Donald Trump na confirm oirba casing hengalakliba si sathiraba laina ase pak sana test tawbadagi ni haikre. Aina khanbada masi aikoigi testing tribute amani haina mahakna paladuna China da masing kayam yamlamgani haiba kana amata khangde haiki. Vice President Mike Pence na haikre hospital sing amasung sample sing test tawriba lab sing na Center for Disease Control and Federal Emergency Management Agency da amuk hana report tawba maru oi maramdi government na mapung phana uba phanglaga President da khwaidagi phaba council piba ngamnabani. Atopa pawa mana Portugal gi Cristiano Ronaldo malengi khwaidagi phaba football sanaroini Pele. Portugal gi football star Cristiano Ronaldo hojik fawda malemgi khwaidagi phaba football sanaroini haina Brazil gi football player Great Pele na fongdokre. Italy gi club Juventus ta sanariba Cristiano Ronaldo na hojik sahi tara asida yamna masak naiba performance utpa ngamduna lakli. Maram asina malemgi khwaidagi phaba football sanaroi ase mahak na oire haiduna Xinhua News Agency da masagi chahi humudra ga mapan suraba Pele na fongdokhi. Pele na makata na fongdokhi bada malemgi khwaidagi phaba football sanaroi Cristiano Ronaldo na oirega su Spain gi club Barcelona da sanariba Argentina gi star Lionel Messi bu kaukokpadi chumloi. Mahak su football masana asida phajaba performance utpa ngamduna lakli. Mamang da Brazil football team da jersey number 10 lilamba Pele na malemgi maming lerba football sanaroi sing Zico, Ronaldinho, Ronaldo Nazario, France, Beckenbauer amasung Johan Trup su singthaki. Football masana da ningthaw amakagtani madudi Pele ni. Pele dagi henba football sanaroi amata leitre. Football masana ningsinglubada Pele khaktamag miyamna ningsingnari haina Xinhua News Agency asida pali. World Cup ki title ahumlak lawba ngamba Pele mathantani. Mahak na chahi kunithoi gi professional career da goal lising amagi mathakta chanba ngamki.